ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝꯕꯤꯀꯥꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯕꯥꯞꯅ ꯁꯥꯗꯨꯅ ꯏꯖꯕ ꯈꯨꯗꯣꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯁꯥ ꯑꯗꯣ ꯈꯪꯊꯦꯛ ꯈꯪꯊꯦꯛ ꯊꯦꯛꯀꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯉꯔꯥꯡ ꯁꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯛ ꯆꯛ ꯊꯤꯟꯀꯠꯂꯛꯄꯒꯨꯝꯅ ꯃꯥꯏꯕ ꯇꯣꯝꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥ ꯑꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ ꯌꯦꯡꯉꯣ" ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯣ ꯁꯣꯛꯐꯝ ꯑꯗꯨꯗ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯣ ꯎꯕꯃꯛꯇꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯀꯤꯕ ꯑꯉꯛꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯄꯒꯨꯝ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯄꯨꯛ ꯑꯗꯨꯗ 5 ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯏ꯫ ꯃꯥꯏꯕ ꯇꯣꯝꯕ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯃꯌꯥꯝꯗꯤ ꯃꯁꯥ ꯅꯤꯛꯂꯤꯕꯅꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯁꯤ"꯫ ꯊꯣꯏꯕ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯃꯥꯏꯕ ꯇꯣꯝꯕꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯕ ꯃꯁꯥ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯁꯤꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯂꯦꯞꯄ ꯇꯥꯕꯅꯤ"꯫ ꯃꯥꯏꯕ ꯇꯣꯝꯕꯔꯣꯝꯗ ꯃꯌꯥꯝ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯛꯏ꯫ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯇꯣꯝꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯥꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯇꯉꯛ ꯇꯉꯛ ꯌꯦꯡꯅꯩ꯫ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯇꯣꯝꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯥꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯇꯉꯛ ꯇꯉꯛ ꯌꯦꯡꯅꯩ꯫ ꯅꯨꯃꯤꯠ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯊꯛꯇꯅꯦ ꯃꯌꯥꯝ ꯑꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯇꯥꯏꯕꯪ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ"꯫ ꯁꯣꯔ ꯊꯕꯠ ꯊꯕꯠ ꯇꯧꯗꯨꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯂꯦꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯑꯣꯖꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ"꯫ ꯃꯥꯏꯕ ꯇꯣꯝꯕꯅ, "ꯈꯨꯗꯣꯞ ꯑꯗꯨꯒ ꯗꯥꯏꯔꯤ ꯑꯁꯤꯒ ꯄꯨꯔꯒ ꯅꯈꯣꯏ ꯈꯨꯟ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ"꯫ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯇꯉꯛ ꯇꯉꯛ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯒ ꯀꯩꯒ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥ ꯅꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛꯇ"꯫ ꯑꯁꯤ ꯍꯥꯏꯔꯛꯄꯒꯅꯤ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯨ. ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃꯁꯨ ꯊꯣꯛꯂꯒꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯦ. ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯦ"꯫ ꯊꯣꯏꯕ ꯊꯥꯅꯤꯜꯅ ꯑꯃꯨꯛ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯍꯜꯂꯨꯗ꯭ꯔꯕꯗꯤ ꯏꯃꯥ ꯕꯕꯥꯅ ꯅꯨꯡꯁꯥ ꯊꯤꯔꯒꯅꯤꯌꯦ. ꯌꯨꯝꯗ ꯍꯟꯖꯔꯨꯈꯤꯒꯦ"꯫ ꯇꯉꯥꯏ ꯐꯗꯕꯅ ꯆꯠꯇꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯥꯏꯕ ꯇꯣꯝꯕꯅ, "ꯆꯠꯂꯨꯔꯣ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯅꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯟꯊꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯀꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯄꯟꯊꯔꯛꯂꯕꯗꯤ ꯅꯈꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯊꯥꯅꯤꯜ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯝꯕ, ꯂꯦꯝꯕ ꯑꯃꯁꯨꯡ ꯂꯦꯝꯕꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯑꯣꯏꯅꯃꯛ ꯂꯦꯝꯕꯒꯤ ꯃꯃꯥ ꯏꯔꯨ ꯂꯨꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯂꯦꯝꯕꯁꯨ ꯉꯔꯥꯡ ꯇꯦꯛꯈꯤꯕ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯣ ꯑꯀꯟꯕ ꯎ ꯑꯃ ꯇꯧꯗꯨꯅ ꯁꯦꯝꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯊꯣꯛꯂꯛꯄ ꯑꯌꯨꯛꯀ ꯑꯣꯏꯕꯅ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕ ꯊꯥꯅꯤꯜ ꯃꯥꯏꯕ ꯇꯣꯝꯕ ꯍꯣꯏꯒꯤ ꯈꯨꯟ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯈꯨꯟ ꯑꯅꯤ ꯀꯥꯔꯛꯀꯤ ꯂꯧꯕꯨꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯕꯤꯗꯁꯨ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯩ꯫
ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯊꯣꯏꯕꯅ ꯚꯥꯏ ꯑꯁ꯭ꯋꯥꯏꯁꯤꯅꯦ ꯉꯔꯥꯡ ꯏꯇꯥꯎ ꯂꯦꯝꯕꯒ ꯑꯩꯒꯅ ꯈꯨꯊꯤꯔꯤꯁꯦ ꯃꯐꯝ ꯑꯁꯦ ꯂꯥꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕꯩ ꯋꯥꯅꯤ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯑꯗꯨꯏꯔꯥ ꯅꯕꯥꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤꯗꯨꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯣꯏꯕꯅ ꯑꯃꯨꯛ ꯏꯇꯥꯎ ꯂꯦꯝꯕ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯉꯩꯗꯅꯤ ꯃꯦꯟ ꯃꯥꯟꯒ ꯇꯥꯕ ꯅꯠꯇꯦꯗ ꯚꯥꯏ ꯄꯨꯔꯥ ꯇꯔꯪ ꯑꯃꯅꯤ ꯊꯣꯏꯕꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯐꯖꯅ ꯇꯥꯁꯤꯟꯕ ꯇꯧꯗꯨꯅ ꯊꯥꯅꯤꯜ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯣꯏꯕꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯊꯥꯅꯤꯜ ꯍꯥꯏꯐꯦꯠ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯀꯦꯝ ꯅꯠꯇꯦꯗ ꯑꯗꯣ ꯚꯥꯏ ꯑꯩꯅ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯑꯩ ꯋꯥꯈꯜ ꯑꯗꯣ ꯈꯜꯂꯝꯕꯅꯤ ꯊꯣꯏꯕꯅ ꯀꯔꯤ ꯆꯤꯡꯅꯩꯅꯣ ꯊꯥꯅꯤꯜꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯚꯥꯏ ꯑꯩꯗꯤ ꯃꯥꯏꯕ ꯇꯣꯝꯕꯁꯦ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯕꯨꯠ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯇꯧꯏ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯚꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯩ ꯇꯧꯔꯝꯒꯦ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯁ ꯚꯥꯏ ꯑꯩꯗꯤ ꯁꯥꯎꯗꯨꯝ ꯁꯥꯎꯅꯤꯡꯂꯛꯏꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯑꯁ ꯅꯪꯁꯤꯗꯤꯕꯣ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯃꯥꯁꯨ ꯉꯔꯥꯡ ꯇꯧꯔꯝꯂꯤꯗꯣ ꯌꯦꯡꯉꯣ ꯃꯈꯣꯏꯒꯤ ꯁꯝꯕꯜ ꯑꯗꯨꯗꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤꯌꯦ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯚꯥꯏ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯆꯠꯂꯔꯣꯏ ꯅꯪ ꯆꯠꯅꯤꯡꯂꯁꯨ ꯅꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯨ ꯑꯩ ꯍꯧꯔꯛꯀꯅꯨꯀꯣ ꯊꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯔꯛꯄꯒ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯏ ꯊꯣꯏꯕ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯡꯊꯣꯜ ꯑꯇꯤꯌꯥꯗ ꯇꯉꯛ ꯇꯉꯛ ꯌꯦꯡꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯑꯄꯥꯏꯕ ꯅꯣꯡꯒꯤ ꯃꯄꯩꯗꯅ ꯄꯨꯃꯝ ꯃꯝꯁꯤꯜꯂꯛꯂꯦ ꯊꯣꯏꯕ ꯊꯥꯅꯤꯜ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯂꯛꯇꯨꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯤ ꯊꯣꯏꯕꯅ ꯚꯥꯏ ꯑꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤ ꯆꯦꯜꯍꯧꯔꯁꯦ ꯌꯨꯝ ꯌꯧꯍꯧꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯒ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯔꯨꯖꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯖꯨꯝ ꯂꯥꯎꯅ ꯇꯥꯈꯤ ꯂꯦꯝꯕꯒꯤ ꯃꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯅꯨꯕꯥꯞꯇꯣ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯑꯗꯣ ꯀꯣꯡꯒꯣꯟ ꯀꯥꯅ ꯀꯥꯅ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯁꯧꯒꯠꯂꯛꯏ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯉꯤ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯑꯃꯗ ꯂꯩꯈꯤꯕꯒꯨꯝ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯁꯧꯔꯤꯕ ꯑꯗꯣ ꯊꯣꯡꯒꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯂꯦꯝꯕꯒꯤ ꯃꯃꯥ ꯃꯤꯠꯐꯝ ꯍꯣꯡꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯅꯤ ꯃꯨꯁꯤꯟ ꯃꯨꯕ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯕ ꯃꯤ ꯑꯃ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ ꯂꯦꯝꯕꯒꯤ ꯃꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯕ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯏ ꯄꯣꯅꯥ ꯁꯦꯝꯂꯝꯕ ꯂꯦꯝꯕꯁꯨ ꯃꯃꯥꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯦꯝꯕ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯊꯣꯡꯒꯥ ꯑꯗꯨꯗꯗꯤ ꯐꯗꯤ ꯁꯥꯄꯣꯟꯗꯤ ꯂꯩ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯃꯃꯥꯒꯤ ꯆꯄꯜ ꯑꯗꯣ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯃꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯒꯅꯤ ꯃꯇꯥꯒꯨꯝ ꯂꯦꯝꯕ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯦꯝꯕ ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯂꯦꯝꯕ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯥꯏꯕ ꯇꯣꯝꯕ ꯃꯈꯨꯠꯇ ꯃꯣꯏꯕꯨꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯣꯏꯕꯨꯡ ꯑꯗꯣ ꯈꯣꯡꯂꯛꯏ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯜꯂꯛꯏ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯀꯣꯡꯒꯣꯟ ꯀꯥꯅ ꯀꯥꯅ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯁꯧꯕ ꯑꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏ ꯂꯦꯝꯕ ꯏꯉꯛ ꯉꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯦꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯃꯉꯛ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯏ ꯊꯣꯡꯒ꯭ꯔꯥ ꯃꯈꯥ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯡꯒ꯭ꯔꯥ ꯃꯈꯥ ꯑꯗꯨꯗꯒꯤ ꯁꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯋꯥꯔꯦꯗ ꯍꯥꯏꯔꯛꯏ
ꯂꯦꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒ꯭ꯔꯥ ꯃꯈꯥ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯅ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯈꯪꯗꯕꯅꯅꯤ ꯊꯣꯡꯒꯥ ꯃꯈꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯕ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯃꯣꯏꯕꯨꯡ ꯑꯗꯣ ꯂꯦꯝꯕꯔꯣꯝꯗ ꯃꯈꯣꯜ ꯍꯧꯅ ꯈꯪꯈꯣꯡ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯥꯏꯕ ꯇꯣꯝꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯧ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯂꯦꯝꯕ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯎꯔꯦ ꯊꯣꯡꯒ꯭ꯔꯥ ꯃꯈꯥ ꯑꯗꯨꯗ ꯃꯃꯥꯗꯣ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯃꯨꯁꯤꯟ ꯃꯨꯕ ꯈꯨꯠ ꯑꯃꯅꯁꯨ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯤ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯇꯣꯝꯕꯁꯨ ꯊꯣꯡꯒ꯭ꯔꯥ ꯑꯗꯨ ꯇꯝꯅ ꯃꯣꯏꯕꯨꯡ ꯑꯗꯣ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯣ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯂꯦꯝꯕꯅ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯝꯕ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯕ ꯈꯨꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯃꯃꯥꯕꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯊꯥꯅꯤꯜ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯗꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯡꯒꯥꯜꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯅ ꯏꯟꯁꯥꯡ ꯊꯥꯕꯅꯤ꯫ ꯏꯪꯈꯣꯜꯒꯤ ꯑꯔꯣꯏꯕ ꯃꯅꯤꯡꯋꯥꯏꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯂꯩꯔꯤꯕ꯫ ꯊꯥꯅꯤꯜ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯄꯗꯅꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯑꯃ ꯌꯩꯔꯛꯏ꯫ ꯊꯥꯅꯤꯜ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯏꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯨꯕꯨ꯫ ꯍꯣꯏꯗ ꯍꯩ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯌꯧꯔꯛꯑꯁꯤꯕꯨ ꯅꯣꯡꯁꯨ ꯆꯨꯕ ꯅꯠꯇꯕꯁꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯛꯑꯝꯕꯗꯣ ꯈꯣꯡꯊꯥꯡ ꯇꯞꯊꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜ ꯃꯃꯥꯏ ꯑꯗꯣ ꯏꯪꯈꯣꯜꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯤꯜꯂꯛꯄꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯝ ꯊꯥꯗꯣꯛꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯑꯁ ꯃꯤꯍꯨꯟꯒ ꯑꯥ ꯌꯧꯔꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯥꯅꯤꯜꯅ ꯃꯃꯥꯗꯣ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜ ꯑꯗꯣ ꯀꯥꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯣ ꯁꯝꯕꯜ ꯑꯗꯨꯗ ꯈ꯭ꯔꯛ ꯂꯥꯎꯅ ꯄꯜꯂꯤ꯫ ꯊꯥꯅꯤꯜ ꯐꯨꯔꯤꯠ ꯄꯜꯂꯤꯕ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯀꯥꯟꯗꯅꯦ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯑꯁꯨꯛꯄ ꯆꯨꯊꯦꯛ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯐꯨꯔꯤꯠ ꯑꯗꯣ ꯄꯜꯂꯤꯕ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯁꯨꯛꯄ ꯆꯨꯊꯦꯛ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯈꯪꯅꯝ ꯅꯝꯂꯛꯏ꯫ ꯊꯥꯅꯤꯜ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯣ ꯃꯦꯟꯁꯤꯟꯗꯨꯅ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯁꯨꯛꯄ ꯆꯨꯊꯦꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯈꯌꯣꯝ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛꯇꯤ ꯎꯗꯕ ꯅꯨꯄꯤ ꯑꯃ ꯐꯅꯦꯛ ꯑꯃꯨꯕ ꯑꯃ ꯁꯦꯠꯇꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯆꯦꯠꯂꯒ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯅꯤꯜꯒ ꯃꯥꯌꯣꯛꯅꯅ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯀꯤꯁꯤ ꯊꯥꯗꯨꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤ꯫ ꯊꯥꯅꯤꯜ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯔꯛꯂꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯔꯤꯉꯩꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯔꯦꯡꯕꯥꯟꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯊꯥꯅꯤꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯐꯠ ꯂꯥꯎꯅ ꯍꯨꯛꯆꯤꯜꯂꯛꯏ꯫ ꯏꯃꯥ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯗꯣ
ꯇꯥꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯆꯨꯊꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯦꯝꯇꯛ ꯇꯧꯕ ꯍꯩꯃꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯀꯠꯂꯤ꯫ ꯃꯄꯥꯅ ꯎ ꯑꯗꯨ ꯀꯥꯗꯨꯅ ꯊꯧꯔꯤ ꯑꯗꯣ ꯂꯧꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕꯇꯣꯟꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯂꯝꯕꯗꯣ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯃꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ "ꯑꯣꯖꯥ, ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯏ꯫ ꯃꯥꯏꯕꯇꯣꯟꯕ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ, ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯂꯦꯝꯕꯅ "ꯑꯣꯖꯥ, ꯀꯔꯤ ꯇꯧꯔꯕꯒꯦ?" ꯃꯥꯏꯕꯇꯣꯟꯕꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯥꯎ ꯆꯠꯈꯤꯕ ꯑꯅꯤꯗꯣ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯃꯊ꯭ꯋꯥꯏꯃꯛꯇꯤ ꯃꯥꯡꯍꯧꯗ꯭ꯔꯦ." ꯂꯦꯝꯕ ꯇꯉꯛ ꯇꯉꯛ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯂꯦ꯫ ꯃꯥꯏꯕꯇꯣꯟꯕꯅ "ꯏꯕꯦꯝꯃ, ꯅꯁꯥ ꯈꯔ ꯐꯔꯕ꯭ꯔꯥ?" ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ "ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ." ꯃꯥꯏꯕꯇꯣꯟꯕꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯣ, ꯀꯩꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒ ꯆꯥꯛ ꯊꯣꯡꯒꯠꯂꯨ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕꯗꯤ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯥꯏꯕꯇꯣꯟꯕꯅ "ꯏꯕꯨꯡꯉꯣ ꯂꯦꯝꯕ." ꯂꯦꯝꯕꯁꯨ "ꯑꯣꯖꯥ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯄꯨꯡꯐꯨꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦ." ꯂꯦꯝꯕ ꯃꯥꯏꯊꯣꯡ ꯃꯈꯥ ꯂꯥꯝꯅ ꯃꯥꯏꯕꯇꯣꯟꯕꯔꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯚꯥꯞꯅ ꯁꯥꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫